ngasi numida waram phongkiba tungan Manipuri siphongsing amasung thokkiba thawdo wathoksingi maruibi ipausing meyamda thamjagi ahanbada panam pausi ri lakhusaraga khatnaribasingna khongpham khara handoknaraga Naga Phurup amadi centerna maruiba thawdang lawduna dialogue tawbu sangi Peter Adani separate administration natagana separate administrative set up kumba wafam amagi matangda sangsinduna wari sabadi wakal mapung phaba watpagi thawong oina thokani Manipur da khatnariba Phurup singna magi khongpham khara handoknaraga center amasum Naga Phurupna maruiba thawdang lawduna khatnariba Phurup sing ani gi marakta wari sanaraga state asida ingtapa purakna bohona bisangi haina Hills Hornbill Express ki editor su Oiriba Manipur Hill Journalist Union ki president Oiriba Peter Adani na phongdokre Adani na wapamasi podcast channel amagi khana nainabada phongdokhibani khana nainabadura makna makhatana Laingana Manipur Erang asiga mari lainana politicians sing yauna peace committee ama semkhre hairaduna hairiba committee asida yauriba Miyoi sing asina Manipur issue asigi horapam thidokpa amadi khangdokpham thoi haiba wafam chu thamki pauksi amagi editor su oibatana tana Naga Phurup ki Miyoi ama su oiriba Adani na hai video conferencing ki kuthang da oiro hakthengna unaraga bu oiro lamdam asida khundaminari tungan Phurup sing gi wakolo lokham thoi politician sing di sahi manga khak phampai gadabana makhoi gi wafam khak natana kokijau Phurup ki masak naiba Miyoi sing su wakhalo lokham thui Naga sing na mangjil thalaga khatnariba Phurup ani gi marakta hingsa lepana na bohona gadabana ki khatnariba Phurup ani gi marakta wari sanabada condition sing handokna ba masum napal thadokna bagi tangai fadaba lei haina phungdoklatuna masida ma yawu yani yaro hebu wapam thamna badi kaidonungda mai pakpangamro haiki Erang lakshindana bohona ba masung wari sanabada state lenga yawgi mathau tadi happy wapam leiti adumainama India lenga masum Naga Phurup ki Miyoi singi thawdang yamna saw hen spanki state asida tha taraga nipan hena mihat mipun sathaduna lakri masida nupi angang phawba lemna thadri haina Adani na noaitaba phungtokladuna hingsa gi thawong singa sina mitei amasung kokijau Phurup ani makta kari sukana ba purakti haina thamki Erang asina na koinana Naga sing sukali haiduna hauju phawbra phangba leitriba separate administration natragana separate administrative setup kumba wafam amagi matana sangsindana wari sabasi wakhal mapung phaba watpagi thawong oina thokani hauju ki oina thokliba hingsa gi thawong singasi lepnaba khatnariba Phurup anima Guwahati Delhi natragana Bangalore oirabasu mafam amada wari sanabagi table da puraknabagi phibam ama semkat paromda oina miyeng thamkishi haina Peter Adani na makha taraduna masi tawdriba makhaidi hayeng aikhoi kari oigani haiba ngamdre haki legitimate oidaba Phurup khuding political aspiration amamam leiri masi legitimate oina natragana oidi haibadudi lenga ki mathangni hingsa gi thawong singa si hana lusindaba yaroi maramdi Naga sing Imphal yarakpada kugi gi mafam singda phawduna satkadori maitai singna Naga gi mafam singda satpada su koki gi mafam sing phawgadaba koki singna su Chuchampur satna bhona bada Imphal phawgadori ki yamna aruba Manipur gi phibam amasum tungan mafam singda hena pakthok sakthorakliba conflict asida separate administration gi wafam gi wari sanabasi wakhal mapung phaba watli haina khalli haina makna palladuna hana leramba District Council Act 1971 phawba mapung phana implement tawba ngamdri karigum act asigi matungina district council singda power decentralized tawrabadi masigi mahi charamgadabana ki Naga singsu Naga pisto ki political aspiration ama leidi haina makna paladuna masi makhatana matam sana lusindana adumak thamkigadara masi loidringai atopa sinbalang mangamloidaba issue sing amu explore tawgadara haina wangaki loina Erang asi lusilaga tungda lakadoriba sing khanasi masimak center na pamlibani haiba wafam sumangna phongdoki Nakalamaram na khana nainabadu saruk yakheba ki student organization Delhi gi vice president Lalboy Dongelna Kokijau community sing taliba demand Pudusari gi model gumna Manipur legislature sing leiba union territory gi mongda separate administration pi badunaki magna Indian constitution gi article 293A da union parliament state natragana union territory CM gi provision pi ri haibu wapam paladuna state asigi topography yengluba matamna Kokijau community sing namna khundawa kangpokpi gi saruktasu pocket tarago humdoi Naga sing khundari Kamjong Sandela masum Technopol district singmara sukoki area sing leideki Podusari da reason mari khaidok tuna tungan station gi mafam nu khundari ba Miyoi singi cultural
military singda yumpham oiduna union territory semli haina lalboina phongtokhibaga loina kokizau singi pulap pullaga tadaba matawsi yenglaga manipuri kokizau singi thengnariba awawa phibamasi koknabagi amata ngairaba lambi oigani haina KSO Delhi gi vice president phongtokhi mitai Phurup ki panelist ama oina yaukhiba Asok University sonet thabak tawriba ransom khundra pomna phongtokhibada kokizau community singa political section singna communal line natragana ethnic ki line yumpham oiduna taliba separate state natragana separate union territory gi political demand asidi matamga sunadraba madi khomang section ba oiraroi da khongthang nai ki mana maka taraduna state ama semba haibisi ethnic community line da yumpham oir semba nati maram sin ethnic line natragana community line da semlabadi ethnocentric oiduna ethnic tam khakta khanbarom da oina puduna satkani aduga regressive oigani koki Tamilians koki Naga koki Paiti hana sunakhiba duda separate administration talamba tarabadi hausi kari oigani ki koki jau singi separate administration hatakana territory ama pibada mitaina khanariba sigi wafam khaknatana koki jau community singa Naga singa amu khatnaraglabadi hanjin state asida hingsa gi thawdok sing tholakani community line natragan ethnic line da separate administration tan bai bisi yamna kudong thiningai ni aduga mamang da yamna tamthiba mongda hana sunakhiba leirabasu hauji phawba pun hingminari Manipur mangdom da sanction bhai bisi dialogue tawba madi hingsa thadok pan oigani Phurup khudimaki stakeholders sing yauna proper administrative rearrangement ama tawgadabani India gi tungan mafam sing da Hindu amasung Muslim population sing khundari makhoi sing asi shagai na dun Hindu amasung Muslim state haina khaidok pasu oithokpa yabanati hain su mangnu phongdokhi Makasa tarak poina to papa Manipur lairiba mipung khudimaki call data record sahi manga manghandana thamnaba center na telecom department na khankri Manipur mamang sahi English singaniga kungo homdoi gi me ohum dagi tholakliba Erang sigi manungsa na handak jeribamda nupi angang hatpigi thabak sa tharakhiba sidagi Manipur lairiba Manipur khudimaki call data record CDR sahi manga manghandana preserve tawduna thamnaba center na telecom department da direction pikhe communication today na phongba Pauda lan haubagi Erang leiba Manipur da hausik thukliba ethnic violence asigi matangda handak Department of Telecom gi official galoina na pangthokiba miphamda Manipur gi miyam gi call record data CDR sahi manga maintain tawnaba telecom operators sing khan khibane normal oina call data record sing company na tha taruk ki oina maintain tawbane dumakhu Manipur thoklibi ethnic class asida Myanmar border lansilaktuna khulai paiba militant sing yaurabra haibigi singnaba lebdigi makhogi khungul liba track ngamnaba Ministry of Home Affairs na MISA na Department of Telecom direction pikhiban hari Manipur gi Jiribam district tha asigi tareta tribal na namna taba khulamada nupi ama izat manghalaba matung nomai kapagaloina mai thadano hathiba madi tha asigi taraga mathoida Jiribam gi Zakura dor karongda leiba relief camp amada leiba imung amagi angang ahum nupi ahum kidnap tawkhraga Assam amasung Manipur ani gi border area turel asiba oina phangkhiba thawdok lekhibani hairiba numit asimaktada militant singnabasingna CRPF camp da attack torakpadagi handuna kapnabada militant tara sikhibani Security Force ki maikaidagi phongdorakpada thawdok sing asi National Investigation Agency NIA sinaduna thigatpagi thabak satabokre adobo hairiba thawdok sing asida afaba makhal gi khulai sing militant singna sijanaki abisini Masimagna Myanmar ki border lansilaktuna Manipur gi militant singda afaba makhal gi khulai sing supply tawri habigi singnaba leibadagi masibu track tawba ngamnaba Ministry of Home Affairs na telecom operators singna Manipur gi oina CDR sahi manga preserve tawnaba khankibnaki Jiribam gi thawdo sigi matung hokiba sayol khara sida Manipur Parksan Erang kankhalakpagaloina political leader kya gi yung kai ama ta tholakhi masimagna Manipur ahenba Central Armed Police Force sing thajinki haujuk sahi manga CDR preserve tawba sina state asida mapan gi militant singi khut yawi natragana yawdi haba sapsana khangmangamgan hen spauksna makhatari Marak state lengana Manipur thasi ki taraga tarukta mobile data amadi internet service tingbagaloina ka hen Erang tholaktanaba upayam oina state asiki mahairoi singju shuti thadoktuna laklibani ngasi numida waram phong ki tungan Manipuri sipong singa masum thoki ba thawdo wathok singdagi maroi bi I pauk sing myam da thamjagi anbada kanglai pa ki maira digi lokusaraga ima kyana khusam naduna Manipur nauna apaspa thamjin ba yaningde
ꯑꯩꯈꯣꯏꯗꯤ ꯍꯥꯠꯇꯣꯛꯄꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯟꯕꯤꯒꯦꯔꯥ ꯍꯥꯏꯕꯗꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯦꯞꯄꯤꯔꯣ ꯍꯥꯏꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯊꯋꯥꯏꯁꯤꯡꯒ ꯈꯨꯠꯁꯤꯟꯅꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯑꯐꯁꯄꯥ ꯅꯧꯅ ꯊꯝꯖꯤꯜꯂꯛꯄ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯗꯤ ꯍꯥꯠꯇꯣꯛꯄꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯟꯕꯤꯒꯦꯔꯥ ꯍꯥꯏꯕꯗꯨ ꯂꯩꯉꯥꯛꯄꯁꯤꯡꯅ ꯂꯦꯞꯄꯤꯔꯣ ꯍꯥꯏꯅ ꯅꯨꯄꯤ ꯈꯨꯟꯅꯥꯏ ꯌꯥꯏꯔꯤꯄꯣꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯦꯝ ꯑꯣꯡꯕꯤ ꯏꯕꯦꯇꯣꯝꯕꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯋꯥꯡ ꯊꯝꯂꯛꯂꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯌꯥꯏꯔꯤꯄꯣꯛ ꯑꯣꯜ ꯑꯟꯗ꯭ꯔꯣ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯈꯅꯝꯄꯥꯜ ꯕꯥꯃꯣꯟ ꯀꯥꯝꯄꯨ ꯂꯣꯡꯂꯝꯄꯥꯜ ꯈꯨꯔꯥꯏ ꯄꯥꯂꯦꯝ ꯂꯝꯂꯥꯏ ꯑꯅꯣꯝꯄꯥꯜ ꯁꯒꯣꯜꯃꯥꯡ ꯈꯦꯝꯄꯥꯜ ꯈꯦꯇ꯭ꯔꯤꯒꯥꯎ MSF ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ AMWOBA ꯌꯨꯅꯤꯠ ꯏꯝꯐꯥꯜ ꯏꯁꯅ ꯁꯤꯟꯗꯨꯅ ꯀꯣꯡꯕ ꯑꯣꯂꯥ ꯂꯝꯄꯥꯛꯇꯒꯤ ꯂꯝꯊꯥꯗꯨꯅ ꯀꯣꯅꯨꯡ ꯃꯃꯥꯡ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯥꯡꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯊꯥ 18 ꯁꯨꯞꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯜ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯅꯧꯅ ꯃꯅꯤꯄꯨꯔꯗ ꯑꯐꯁꯄꯥ ꯊꯝꯖꯤꯜꯂꯛꯄꯁꯤ ꯌꯥꯅꯤꯡꯗꯦ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯦꯛ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯃꯇꯝ ꯀꯌꯥꯗꯒꯤ ꯃꯤꯌꯥꯝꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯅꯪꯂꯕꯁꯨ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯒ ꯑꯐꯁꯄꯥ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯊꯣꯛꯄ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯃꯨꯛ ꯅꯧꯅ ꯑꯦꯛ ꯑꯁꯤ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯇꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯔꯛꯄꯁꯤ ꯈꯥꯡꯕ ꯋꯥꯔꯦ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯃꯇꯝ ꯑꯣꯏꯔꯦꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯍꯥꯠꯇꯣꯛꯄꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯟꯕꯤꯒꯦꯔꯥ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯋꯥꯈꯜ ꯇꯧꯕꯤꯔꯣ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯤꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯒ ꯍꯥꯠꯇꯣꯛꯄꯤꯔꯒ ꯏꯁꯤꯡꯗ ꯊꯥꯗꯔꯛꯄ ꯅꯠꯇꯅ ꯀꯥꯡꯈꯗ ꯂꯣꯠꯆꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤꯁꯤꯡ ꯐꯥꯎꯕ ꯐꯥꯕꯤꯗꯨꯅ ꯇꯝꯊꯤꯅ ꯐꯥꯕꯤꯕꯁꯤ ꯀꯟꯗꯦꯝ ꯇꯧꯏ ꯏꯁꯥꯒꯤ ꯁꯨꯃꯥꯡꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯐꯁꯄꯥ ꯑꯃꯨꯛ ꯊꯝꯖꯤꯜꯂꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯐꯤꯕꯥꯜꯅꯨꯡꯗ ꯇꯤꯟꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯁꯤ ꯂꯥꯛꯂꯤ ꯑꯩꯈꯣꯏ ꯑꯁꯤ ꯏꯟꯗꯤꯌꯥꯅꯤ ꯍꯥꯏꯅ ꯍꯤꯡꯂꯒ ꯃꯈꯣꯏꯒꯤ प्रजा ꯑꯣꯏꯅ ꯎꯗꯅ ꯆꯔꯥꯡꯅꯕ ꯂꯩꯇꯥꯗ꯭ꯔꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯍꯟꯕꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯕꯦꯝꯕꯔ 18 ꯐꯥꯎꯕ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯏꯟꯇꯔꯅꯦꯠ ꯗꯥꯇꯥ ꯁꯔꯚꯤꯁ ꯊꯤꯡꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕꯗꯨ ꯅꯕꯦꯝꯕꯔ 18ꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5:15 ꯐꯥꯎꯕ ꯑꯃꯨꯛ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯃꯤꯁꯅꯔ ꯍꯣꯝꯒꯤ ꯊꯧꯄꯨꯔꯤꯕ ꯑꯦꯟ ꯑꯁꯣꯛ ꯀꯨꯃꯥꯔꯅ ꯉꯁꯤ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯐꯥꯜ ꯋꯦꯁ ꯏꯝꯐꯥꯜ ꯏꯁ ꯕꯤꯁꯅꯨꯄꯨꯔ ꯊꯧꯕꯥꯜ ꯀꯥꯡꯄꯣꯛꯄꯤ ꯀꯛꯆꯤꯡ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯆꯥꯟꯄꯨꯔ ꯖꯤꯔꯤꯕꯥꯝ ꯑꯃꯗꯤ ꯍꯦꯖꯣꯜꯅ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤꯗ ꯑꯊꯤꯡꯕ ꯑꯁꯤ ꯆꯠꯅꯔꯒꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯇꯃꯦꯡꯂꯣꯡꯗ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯃꯇꯥꯡꯗ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯖꯣꯚꯦꯅꯥꯏꯜ ꯖꯁꯇꯤꯁ ꯕꯣꯔꯗ ꯇꯃꯦꯡꯂꯣꯡꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯇꯃꯦꯡꯂꯣꯡꯗ ꯂꯩꯕ ꯇ꯭ꯔꯤꯅꯤꯇꯤ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯂꯤꯒꯦꯜ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯖꯣꯚꯦꯅꯥꯏꯜ ꯖꯁꯇꯤꯁ ꯕꯣꯔꯗ ꯇꯃꯦꯡꯂꯣꯡꯒꯤ ꯃꯦꯝꯕꯔ ꯗꯥꯏꯅꯦꯜ ꯄꯤ ꯀꯝꯁꯨꯋꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯋꯥꯡꯅ ꯂꯩꯔꯤꯕꯁꯤꯗ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯗꯒꯤ ꯂꯥꯞꯅ ꯂꯩꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯦꯝꯄꯦꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯑꯩꯈꯣꯏ ꯂꯥꯞꯅ ꯂꯩꯗꯨꯅ ꯃꯁꯥ ꯃꯎ ꯐꯕ ꯇꯤꯟꯖꯪ ꯀꯩꯖꯪꯗꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯂꯁꯤ ꯍꯥꯏꯅ ꯗꯥꯏꯅꯦꯁ ꯄꯤ ꯀꯝꯁꯨꯋꯟꯅ ꯂꯨꯆꯤꯡꯗꯨꯅ ꯊꯧꯔꯝꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒ ꯄꯨꯟꯅ ꯋꯥꯁꯛ ꯂꯧꯃꯤꯟꯅꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯟꯁꯄꯦꯛꯇꯔ ꯁꯒꯥꯛꯐꯝ ꯏꯕꯣꯇꯣꯝꯕꯤ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯑꯌꯥꯕ DGPꯅ ꯄꯤꯈ꯭ꯔꯦ ꯃꯃꯥꯡ ꯆꯍꯤ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯁꯥꯊꯤꯔꯕ ꯂꯥꯜ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯑꯣꯏꯔꯝꯕꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯀꯣꯂꯦꯖ NPTC ꯄꯥꯡꯒꯩꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯏꯟꯁꯄꯦꯛꯇꯔ ꯁꯒꯥꯛꯐꯝ ꯏꯕꯣꯇꯣꯝꯕꯤꯒꯤ ꯔꯤꯖꯤꯒꯅꯦꯁꯟ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ DGPꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ DGP ꯔꯥꯖꯤꯕ ꯁꯤꯡꯍꯅ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 18ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅ ꯏꯟꯁꯄꯦꯛꯇꯔ ꯁꯒꯥꯛꯐꯝ ꯏꯕꯣꯇꯣꯝꯕꯤꯒꯤ ꯔꯤꯖꯤꯒꯅꯦꯁꯟ ꯑꯗꯨ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯖꯤꯔꯤꯕꯥꯝꯒꯤ OC ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯇꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯂꯕ ꯃꯇꯨꯡ ꯊꯥ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 13ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅ ꯏꯟꯁꯄꯦꯛꯇꯔ ꯁꯒꯥꯛꯐꯝ IBOTOMBIꯕꯨ MPTCꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯊꯪ ꯏꯟꯁꯄꯦꯛꯇꯔ ꯁꯒꯥꯛꯐꯝ IBOTOMBIꯅ SP ꯖꯤꯔꯤꯕꯥꯝꯒꯤ ꯈꯨꯠꯊꯥꯡꯗ DGPꯗ ꯃꯍꯥꯛ ꯊꯕꯛꯇꯒꯤ ꯔꯤꯖꯥꯏꯟ ꯇꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯆꯤꯔꯣꯜ ꯄꯤꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅꯃꯛ ꯃꯍꯥꯛ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯑꯌꯥꯕꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯄꯤꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯨꯝ ꯐꯒꯠꯂꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁ ꯌꯥꯎꯅ ꯀꯝꯕꯥꯏꯟ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯆꯠꯊꯈꯤꯕ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯨꯝ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ
Manipur Police Control Room dagi phangwa pawgi matung in hairiba district asigi manungda leiba Lunkhongjang dagi Security Force na point 303 rifle ama single barrel nongmai ama 9mm pistol ani long range pompi ama kapi yariba nongmai maru nipan anti-raid grenade ama tear smoke shell ama rubber bullet ama biofang set ama fokat pengamle hari makasa tharak poina to pa aw Manipur thokli bi irang asigi matang Assam gi Manipuri singna khana nei nakhre All Assam Manipuri Youth Association sindana sonai kalibari kasar Assam na ningol sako bagi thorong pang thoki baga loinana jari bamda miati na hatok pikraba laikidraba thawai singi mafam na su awa pa phongdoki thawra maduga mari lainana haujik Manipur thokli bi irang asida Assam da ladiba Manipuri singna laugadaba thawdangi matang na khana nei nakhi amadi mitei singi culture history loinana survival gi wari kaya su saduna thawra madu mapung phana pangthoki hari Mifamadur All Assam Manipuri Youth Association ki working president Y Vikram Jina Mifamapu oiki aduga Assam ki saknairaba intellectual sing Dr. C.S. Bizando K.S. Kamla Singha Huyam Nirendra amadi atai ima event social activist kya saryaki wangang kibisingi manungna Dr. Hamom Santikumar hai ngasi All Assam Manipuri Youth Association na taliba demand Assam da Manipuri singi dama autonomous district council asi nomadi soidana fangani Maram adun Assam na khundari ba ekoi kudmitei singna lingjal manna tuan tuan ba mafam matamgi tholak pa thawdo wathok singda puna saruk yamina ba darkar oi haki association asigi chief advisor Kundal Khetrimayum hai Manipur thokli la na si law and order gi problem na te masida separate administration tan ba political agenda yawbani na la na si matam kuina sangani miyam na manadrabadi mayuk na ba wagani loinana lan sida kasar Assam gi mitei singna sab saba thawdang lomina ba sangi ekoi punna Let me know Manipuri singi thaunadu uthoksi apun mana pangal ne heba wakhalu na mang thamlaga miyam punna thabak khudimang amatu oina sangsin minasi sakau baga mari lainana All Assam Manipuri Youth Association na pangthokiba thawra madur apun bagi apun mana pangal ne heba wakhalu na mang thamlaga amatu oina satminasi heba warep su lokheri adu haujikoina di miyam pau simatang se lusinjarage masu miyam punna no babdet ngaminasi